Peace porakna bachat kiba khongchata police ne FIR panduna mahiroi taruk fazan kibagi thawong bu like-minded political party tarana kan bamong de condemn tawraduna condition amata yaudana thadurakna ba demand tawrakli. More da changkiba Manipur Police Commando team More town manung da changba yaroi haina Cookie Jo nupi singna thattuna thamle. RAF yauna Central Security marang kaina leirabasu action amata lokhat pangamdre. Manipur ki thamanga helaba watho asana maram oiraga state asigi agriculture amadi allied sector da lupa crore chahum yankai ro mangkhre haina Irabot Foundation Manipur na chathagiba survey report amana thanghalakli. Cookie Jo militant sing dagi lofam sing ngak thokna balai ngak na hotnabiyo Kharif season the lomi sing the pigadaba alternative crop ki senfom gi detail miyam da khanghalu haina kokomi farmers wing na taksilakli. Petroleum tanker singna changsilakiba steering pai daba khongjang ngasidagi hantokre hayengdagi mahausagum oil pumps singda thau piba hauragani hairi. Amasong India amasong Thailand anigi mari hena fagathanabagi pandamda numit 8 ni chathagadaba University Exchange Program ngasidagi Manipur University of Culture da hogdokre.